ITLF na President Rule thamnaba taksankhre. Manipur da President Rule thamnabagidamak Indigenous Tribal Leaders Forum ITLF na Bharat ki President Draupadi Murmu da ayiba cherol thaduna haijakre. ITLF na Bharat ki President da pisin ki cherol amada itihas da ahanba oina khulai paibasing na micham miyam da Kanglup jat ki yenglaga khut thaba pulis tagi huran ki khulai sing phong na paiduna chatpa amasung madugi mateng na state ki chief minister yauna lawmaker sing kauduna makoy ki demand fangnabagidamag namduna sahita walle haire. Cherol aduna makata na hai arambay tianggol giluching bakorongan bakhuman na pulis ki gari yamada lakpada Manipur State Police amasung Central Security Forcing na kariyamata taubang amdana tumin na yengduna lay. Loyna na hairi ba khulai paiba sing asina MLA singbu wasak lobagi thauram su pangthokhe. Hairi ba thabak sing asi kendra sarkar na tharakpa akhanaba timama state asida layna ne. Prithvi ki khwaidagi chawba democracy chatpa laibak amada asigumba thawong asi chathabada karigidamak ayaba piriba no hainasu cherol asida haire kuki NP Manipur ga unakhide Manipur da thokliba hingsa ki thokdok asiga mari lainana ikui kuidana Imphal da laklamba Ministry of Home Affairs ki miyoy ahum na saba akhanaba timga kuki NP Manipur kimga unakhiba laite haina kuki NP Manipur na thokpa cherol man haire